ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯕꯣꯇꯔ ꯑꯣꯏꯕꯁꯤꯡꯒꯤ ꯃꯃꯥꯡꯗ ꯂꯣꯏꯅꯃꯛ ꯈꯪꯉꯦꯗꯅ ꯃꯅꯤꯄꯨꯔ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯗ꯭ꯔꯦ ꯃꯃꯥꯡꯗ ꯃꯤ ꯍꯥꯟꯅ ꯐꯥꯎꯗ ꯑꯩꯒꯤ ꯊꯕꯛ ꯑꯣꯏꯕ ꯂꯧꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯍꯟꯅ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯊꯥꯒꯠꯂꯛꯇꯣꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯕꯣꯇꯔ ꯑꯣꯏꯔꯤꯕꯁꯤꯡꯁꯨ ꯈꯟꯕꯤꯔꯣꯕ ꯃꯁꯤ ꯑꯩꯅ ꯍꯤꯒꯦꯟꯗ ꯍꯥꯔ ꯄꯜꯂ ꯍꯥꯏꯕ ꯅꯠꯇꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯣꯏꯅꯃꯛ ꯁꯣꯏꯔ ꯃꯣꯏ ꯃꯔꯛ ꯀꯥꯡꯒꯣꯡ ꯆꯥꯏꯔꯦꯕ ꯃꯣꯏꯒꯤ ꯂꯩꯉꯥꯛꯀꯤ ꯃꯇꯝꯁꯤꯗꯒꯤ ꯂꯥꯟ ꯍꯧꯔꯛꯑꯦ ꯃꯔꯝꯗ ꯑꯃꯁꯦ ꯍꯥꯏꯕ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯕꯐꯔ ꯖꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯦ ꯍꯥ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛꯁꯨ ꯐꯖꯅ ꯇꯝꯕ ꯉꯝꯃꯛꯇ꯭ꯔꯦ ꯏꯗꯕ ꯁꯦꯛꯇꯔ ꯀꯥꯡꯒꯣꯡ ꯆꯥꯏꯔꯦ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯃꯔꯛꯇ ꯀꯥꯡꯒꯣꯡ ꯆꯥꯏꯔꯦ ꯃꯃꯤꯡꯗꯤ ꯑꯣꯏꯅ ꯍꯤꯡꯉꯦ ꯃꯃꯤꯡꯗꯤ ꯑꯩꯈꯣꯏꯅ ꯍꯤꯡꯕꯁꯤꯅꯗꯤ ꯑꯩꯈꯣꯏ ꯀꯧꯗꯣꯏꯅꯣꯕ ꯑꯗꯨꯗꯤ ꯑꯗꯨꯅꯤ ꯑꯗꯨ ꯈꯪꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯚꯣꯇꯔꯁꯤꯡꯅꯁꯨ ꯃꯔꯛꯇ ꯚꯣꯠ ꯄꯤꯕꯤꯒꯗꯕꯅꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯤ ꯑꯍꯨꯝꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯟ ꯑꯁꯤꯅ ꯂꯥꯟꯖꯤꯟꯅꯗꯨꯅ ꯂꯩꯔꯤꯕ IDP ꯂꯤꯁꯤꯡ ꯀꯌꯥ ꯑꯃꯔꯣꯝꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯤꯟꯅꯔꯤꯕ IDPꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯩꯈꯣꯏꯒꯤ IDP ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯤꯗꯤꯌꯥꯗ ꯐꯣꯡꯗꯣꯔꯛꯄꯗ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯃꯨꯛꯇꯪ ꯂꯩꯕꯤꯌꯨ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎꯁꯨ ꯂꯥꯎꯈꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯂꯟꯗꯥꯅ ꯏꯆꯥ ꯏꯁꯨꯡ ꯁꯦꯠꯅ ꯈꯥꯏꯅꯍꯜꯂꯦ ꯂꯩꯉꯥꯛꯅ ꯑꯃꯨꯛꯇꯪꯗꯤ ꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕꯤꯌꯨ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤ ꯄꯦꯟꯗꯕ ꯈꯣꯜꯂꯥꯎ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯣꯖꯥ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤ ꯑꯣꯖꯥ ꯋꯥꯐꯝꯁꯤ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯉꯔꯥꯡꯒꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯌꯥꯈꯤꯕ IDPꯁꯤꯡꯅ ꯐꯣꯡꯗꯣꯛꯏꯕꯗꯣ ꯌꯥꯝꯅ ꯆꯨꯝꯃꯕꯅꯤ ꯑꯝꯇ ꯀꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯅ ꯃꯃꯥꯡꯗ BJPꯒꯤ ꯑꯣꯏꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟ ꯑꯃ ꯇꯤꯛ 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 ꯂꯥꯎꯅ ꯂꯩꯔꯀꯥꯟꯗ 2022ꯒꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗ AP ꯁꯦꯟꯇꯔ ꯑꯣꯏꯔꯀꯥꯟꯗ ꯂꯩꯉꯥꯛꯇꯨꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯅ ꯃꯥꯅ ꯕꯣꯝ ꯇꯣꯞ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯃꯤꯒꯤ ꯃꯩꯇꯩ ꯈꯨꯜ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯨꯗ ꯃꯩ ꯊꯥꯅ ꯇꯥꯜꯂꯛꯏꯗꯣ ꯅꯠꯇ꯭ꯔꯣ ꯃꯇꯝ ꯑꯗꯨꯗ ꯆꯨꯔꯆꯥꯟꯄꯨꯔꯒꯤ DC ꯂꯩꯔꯤ SP ꯂꯩꯔꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯦꯁ ꯃꯩ ꯂꯩꯔꯤ ꯃꯗꯨꯅ ꯆꯞ ꯆꯥꯅ ꯑꯩꯈꯣꯏ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯊꯦꯡꯅꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯉꯁꯤ ꯊꯣꯛꯈꯤꯗ꯭ꯔꯣ ꯑꯗꯨ ꯊꯣꯛꯑꯦ ꯈꯪꯉꯒꯁꯨ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯥꯒꯤ ꯑꯍꯦꯡꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁ ꯊꯥꯖꯤꯜꯂꯀꯥꯟꯗ ꯆꯤꯡ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯅꯦ ꯍꯥꯏꯅ ꯅꯝꯊꯔꯝꯃꯒꯗꯤ ꯁꯤ ꯊꯣꯛꯑꯣꯏꯗꯕ꯭ꯔꯣ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯁꯨ ꯄꯥꯡꯗꯕ ꯂꯩꯉꯥꯛꯅꯤ ꯃꯇꯝ ꯑꯗꯨꯒꯤ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯨ ꯄꯥꯡꯗꯕ ꯂꯨꯆꯤꯡꯕꯅꯤ ꯃꯈꯣꯏ ꯂꯩꯅ ꯃꯈꯣꯏ ꯃꯃꯥꯡꯗ ꯃꯆꯥ ꯃꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯔꯦꯞ ꯇꯧꯗꯅ ꯊꯥꯡꯗꯣꯛꯅ ꯀꯛꯇꯅ ꯃꯌꯥꯝ ꯊꯤꯅ ꯍꯥꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯉꯁꯤ ꯃꯅꯤꯄꯨꯔ ꯑꯣꯏꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯀꯤ IDPꯁꯤꯡ ꯍꯥꯏꯗꯣ ꯍꯧꯖꯤꯛ IDPꯁꯤꯡ ꯌꯦꯡꯉꯨ ꯆꯍꯤ 2ꯒ ꯊꯥ 9 ꯁꯨꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯔꯤꯂꯤꯐ ꯀꯦꯝꯞ ꯆꯪꯖꯕ ꯂꯧꯗꯨꯅ ꯂꯩꯔꯤꯕꯁꯦ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯏꯕꯁꯤ ꯌꯦꯡꯉꯨ ꯌꯨꯝ ꯑꯃꯒꯤ ꯂꯩꯔ ꯀꯥꯈꯟ ꯅꯥꯏꯅ ꯂꯣꯏꯗꯅ ꯅꯤꯡꯉꯣꯜ ꯀꯥ ꯄꯤꯕ ꯀꯥ ꯁꯛꯁꯪ ꯑꯗꯨ ꯀꯥꯅ ꯂꯩꯕ ꯑꯃꯠꯇ ꯅꯠꯇꯦ ꯀꯥꯈꯨ ꯑꯃꯗ ꯂꯩꯔꯒ ꯃꯣꯏ ꯂꯩꯁꯟꯕꯅꯤ ꯃꯣꯏ ꯃꯤꯅꯤ ꯑꯗꯨꯅ ꯃꯣꯏꯅ ꯚꯥꯔꯠ ꯁꯪꯕꯤꯙꯥꯟꯅ ꯄꯤꯔꯤꯕ ꯑꯃꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯄꯨꯝꯅꯃꯛꯇꯣ ꯃꯠꯇꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯂꯩꯔꯕꯅꯦꯕ ꯐꯟꯗꯥꯃꯦꯟꯇꯦꯜ ꯔꯥꯏꯠ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯃꯌꯥꯝꯗꯣ ꯉꯁꯤꯐꯥꯎ ꯀꯅꯥꯅ ꯑꯗꯨꯒꯤ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯄꯨꯛꯁꯤꯟ ꯌꯥꯝ ꯆꯥꯎꯍꯩꯗꯥꯏꯅꯦ भारत की नागरिक नुसी है अद माना भारत के प्राइम मिनिस्टर नरेंद्र मोदी भारत के नागरिक मैं मुसीबद मनपुर की IDP अवाब से याद्रो यादी ताईने माना मानों लाग IDP उनरगा तौनी है माना कंगनाद लाबे मनपुर लाप IDP की angang sing cha sing yo wari sanagi mami mami tadra mongoda pau phongdoi phongdoka pau du kari hari no kari gang no do adugi saul do mayam da khangande adu bok jaw no mina minum na towi adu ngasi bok IDP sing si bu jai phana bamuna bharat ngang na khoi pira la gar kari hone bi bi ba adu IDP sing ngang hari do achum ba wapam mamani moina si adu yu sida moi di to khara manipur da lairiba akhoi abiyam ki mute or MLA sing me pur bok se adagi moi me pur bok se moi lai lai tawni na moi so ongtang adu mi mangani jang akhoi lik kem de lai ne lik kem da lai yo ba moi di moi ki hujaki oriba irang asira moi ki masa masu yaude nusiraba moi loinde bi yaude mama mapa siba yaude makhoi ki mayum de mai tha yaude makhoi di ngar se ko di gat phajana pidra lairi gap launa akhoi sali motek bonjom da yawli ha ni thau ko na lebga sa manari moi awa ba tung de ba duna nungai ba awa ba khang de oye ba aduna IDP singna thauri yana sire kaya ma batam da lai mangam na kaya ma sire IDP angang sing mayam bok chira ko gi trauma walking gi laina nari haidana begi scientific ko kanguna ko gi patara survey toroga na moi lising kya no adu leire na puthokre ba subai na bigi tungi jumbir go ba IDP mayam san tore haida bok da moi kari haino meng chang gi ba tana tabi da ba uno no ubi da ba khangna khang da ba ko gi MLA ko leba ki gi ngaktani aduna IDP sing no mo wa le ba mayam pon bok se masi mo jin min mangadeng ada le yo ba ha lupa mat fu na chab ko na ba sidu ga na ga nu da le yo ba adagi ka khu bu tum ga le yo hai le yo ba adu mo ya ro ya ba aduna masidi ya kuna aduna kuna ai haje ga dabdi
미양기 뮤트 해보시 그리노 아도 일렉션이 맞더라 미양기 뮤트 칸마 맞담다 ngasi 미양기 뮤트 레이나 아코이 강공 사이라바 람자스라 울을럽니나 마찬기 일렉션 락pa 맞담들디 미양기 뮤트 오게도 미도 아코이 보터 오이라바 저희 트라이판 수르버고 아두나 아코이기라 기라 파다나 아코이 칸바다이 고 동럽 젖게 데먹다 미양기 데먹다 고 레박 미양기 데먹다 가톡프라 망타바 sincerity honesty dedication 고 mayam들 좀 펌 오이바 좀 칸바다이 봐 아두라더라 비접 턱 떠본 건바 미 레이번 건바 고 아두막 거기 후직기 오리바 그 이메일레이션제 마양 보는 먹시 아무거나 거기 시 타글락부 따라가디 거기 아무거나 수만 떠오더라 거기 시기야 거기 란제 이랑제 아무 톡부야 위험나 좀 레이네요 마사기 레방 갑거 ngầm 들어오게 이게는 마삭 캉캉나 보이나 아이게 타복 떠본 ngầm 로이레 로메 거르바 거이나 만이부 투가이비 가나노 쯤나 거나 테러리스트니 하 bung kapsul si karano hange mi hapar luar ga bidu thangjong no ga dung me ka phala ga da abu facebook account to thagla mina social media da adu khangna kar masak mamin khangna moi kai to ngam dre heb flash bu pai le table le ba adu boi kai kana du moi le bagi adu di akoi gi botol oi basing mamang da loi mak khangya na mari bak mari bukan ngam dre mamang ne mi har ba da ai gi thabuk oi lo ngam dre adu mi singje amu khana kamai tong na koi thagalak tori no hai ba che voter ori ba sing chu khan biro ba ma se ai na hi gen har pala hai ba te mun tor ba thab mayam do adu loi no soira moi mar kang kong sai re ba moi gi langa ki matam sir gi lan haure maram dam se so chan hai ba chat pangam dre ba phar jona khwang koi re ha agang sing dar su phan tam ngam mak dre idu sector kang kong sai re la lo itik ma to kang kong sai re maming di go ni hinge maming di go ni hing ma jan di koi ka to no ba du di 아두니 아두 강비라가 거기 마이가 보터 증에서 막저 뭐 비비 그다음에 하이버시 아이템 저기